Manipur News channel na mayam utaram lokchari loina na ngasi marwe pau pijari ahanmada sambit patra nepsa gibchen amadi koki zogi lusimbusing unaram laga hankhre Leingak se wafam kangthoklamdre kotuna separate administration demand tobo loina na free movement yaroi haina hankhre namit ini kongsa tangarang Imphal da thunglakiba BJP National Spokesperson su oireba Manipur in charge Dr. Sambit patra nangarang Chusanpur amadi Imphal da BJP MLA sing matang unakra matung asi Kangbo bidasa tuna BJP MLA Nipsa Gibson amasung kotu yauna koki zo lupsingi mihu singa unaram laba matung Imphal thadokre Imphal thadoklamdai phawbo popular government sembe wafam di karigumba amata phongtoklamdre kotogi makaidagi koki zo singi oiba separate administration lehenba Manipur pumuda Armed Forces Special Power Act thambinaba amadi hojik leiba phibam asida free movement da koki zo singna yaba ngamloi haiba demand sing yawbo serol ama Sambit patra da bisan ki Dr. Sambit patra na ngasi Kangpokpi district headquarter da leiba Nipsa Gibchen gi mayum da satuna MLA si unaduna wari sanakre adumapu kari wari sanakibage haibati sabchana kambangam MLA unaramatung Dr. Sambit patra na Kangpokpi da leiba samatang to shuba CRPF KM da Kukizo organization sing Committee on Tribal Unity Kotu SASILCM amasung Kuki Women Union Sadar Hills ki lusimba singa unaduna wari sanakhi Kukizo lupsingi mihu singa unaba aduda kari wari sanakibage haiba sabcha na khangba ngamdrabasu Dr. Sambit patra gi makaidagi lupsing asigi lusingmasingna Manipur mahusai film da hanzilaknaba punna thabak tawminanaba amadi national highway da miyam akiba leitana satpa yahanaba tosanki kutugi makaidagi separate administration gi wafam sing yauna tongan ba demand sing yawba chena ahum panba memorandum ama Dr. Sambit patra da pishanki mifam adu saruk yakiba kuki jo lupsing gi lusingmasingi makaidagi state asida leiriba community asina hiram yada thenariba kudongchadaba amadi singnaba kya lei haiba wafam Dr. Sambit patra da Bishan kiba cherol da kuki zo singi security ga mari lena kutham kiba da Manipur leiba kuki zo community gi matak te hingsa gi thong kya leptana satarakpa hingbagi lambi da kudong tiba kya mayoknari hena kudong tingai oiba mafam sing da central force matik jana thambina ba kotuna mamang da kya taksandana laikrabusung asi pawa matik jana security thambidana leiri haina wafam thamki matam kya gi mamang da gi Manipur gi kuki zo miyambu namthaduna thambaga loyana ekhoi oiba wakat amada tabidabaga loyana administrative amadi political animakta kuki zo sing saruk yahandana thamli masimakna constitutional piba haksing phambangamdana leiri asigamba kaya asina separate administration ama leiba haibasi yamatangai fadaba ama oire haiba asi tokhaina tarage haiba wapumnati machidi ekhoi identity safety amadi rightsing phangjanabani haina supali Masida natana constitution gi article chahumga humdramathoi asi si amasung fit amasung fixed schedule gi makhada protection pibi na bataksan bagalena ipa ipuna tamiramba territory official sing oina recognition to bolena ngapi sembina bataksan gi loina na kulai thadok labadi community asi gi miyang punsi tambangam daba phim ama oirakpa yauna Manipur pumuda apaspa thambiu Ministry of Homes Affairs na maite amasung kuki zo singi oiba Ifam tongan na sinbiyu hajik lei film asida free movement gi wafam asi ngamloi matake thorang sing asi lokhatlaba matung atamdada khut thanaba lepnanaba kuki zona maitei CSO singawari sanaduna kuyek pina bangamgani haina su serol asina pali Hill University lingkat pinaba Kangpokpida mapung phaba hospital ama thambinaba amadi lajenaba singi sabchaba rehabilitation amasung resettlement gi thorang lokat pinaba taksan bagaloyana kuki Jogi matakta lan lauthoraliba kokomi gumba maitegi group sing matakta legal action lobiyo haina su kotogi makaidagi Dr. Sambit patra da taksanki Dr. Sambit patra Kangpokpidagi Imphal da ayuk amuk halaklaba matung ngasi nungtil pung amaga minit ipu mga tabada Indigo flight Delhi gidamak Imphal thadoki ngarang mak na hanagi Chief Minister Nongthomba Biren Speaker Tausum Setabata BJP gi Manipuri President Sada amadi BJP gi MLA khara tongan unaki Masih matakta BJP ga seminariba NPF ki MLA sing yauna MLA kharasu amam to oina note sida leiba Imphal hotel da unakibani makada update ta hayeng Manipur yauna lebak sinwa tungna lan oraigadori Jammu and Kashmir gi Pahalgam da terror attack jathakhaba matung Ministry of Home Affairs na local thorangi makha satarakwa oina hayeng lebak sinwa tungna lan oraibagi thoram pangtokadori Union Home Secretary
Gobin Mohana Chair Logdana State Kudimaki Chief Secretary Singda Civil Defense ki makok tomusing saruk yadana pangthokiba awang utaki pham amana haye awang nongpok state sing yauna leba asigi mafam chani ga yankai mapanda Civil Defense Exercise Mock Drill pangthoknaba warep lokre masigi matangda Ministry of Home Affairs nazu India gi Emergency Response Capabilities hena pangal kakhanaba mock drill ase pangthoknaba state amadi Union Territory khudingmukta hankhre category ahum thoktuna mafam chani ga yankai mapanda pangthok kadaba mock drill asidang awang nobo state ki category ani amasung ahum da yauri Manipuri oina Civil Defense Exercise asi Imphal Chunchanpur Urkhul More amasung nithogda pangthokani hairi makha daba update resign tabuna lebaki apaba oigani El Susendro KS Ibom Cha amadi Stapam Kunjesor MLA famdagi resign tabuna lebaki apaba oigani haina World Meitei Council na thador poserol aman hairi lub asigi Secretary General Yambem Arun Meitei na thador poserol aman hai Manipur President rule thambada miyamna thajaramba amadi khwaidagi maru oina National Highway sing hangtokpa amasung IDP singbu masa masa gi mayumda hanjalhanbagi haiba hiram asida PR na karisu thawo yawaidana Governor masana ribbon kakpa phangsangi mateng oibanatana hanagi Biren government tawugum matam lendana leiba aduga amaromda tampakta noma kangdana security force na operation tathaduna miyamda tangdu leta andri irang asibu leptana tathanaba angamba thakta honariba chinkuki singi mafam singdadi security force asina karisu tawdana sugi kadar singna toning tawada tumina lesali asiguma PR Leingak legadabagi saruk mihut singna semba government ama leheningwagi apamba pungtokduna CSO khara yauna government semna akanwa wafam phawa thamba leikre adubu ngarang Manipur lakiba BJP Manipur in charge sambit patra unaruraga tholakpada permission hangwang amada MLA ahumgi tongan-tonganba wafamda makoidi government sembada mari leinate asina singba haiduna amadi El Susendro yamna singna hauji government semba matam nate haibana singba phongtoktuna lebak miyamda government semaningdabagi apamba dusu thawoidana ngangliba asi MLA ahum S Kunjesor KS Ibom Cha amadi El Susendro intaba tawdana MLA famdagi resign tawbana lebak aphabu oigani haina serol asina makha taba update matam amadi hekta lan tholakpa yabagi phibam leibana Jammu and Kashmir gi line of control da anigi chanaba paisanba hokre Kashmir Pahalgam attack matungda India amasung Pakistan leba anigi marakta ungkhatnabagi chang hekalakpaga lena matam amadi hektal khuthoknarakpa yabagi phibam lebana line of control da leriba kulsing amadi government installation singda tha anigi chanaba paisanba hokre irang asina maram oiraga Kashmir da tourism economy fail oidana maming leraba hotel kya yonthokpa honare marak sida Ministry of Home Affairs na maikaidagi matam amada heta leba anigi marakta lan tholakpa yabagi film leibana station asida mikupna hum singna leinaba amadi karigumba lan tholakpadagi kudongthiba tholakpada kari tabadagi haibagi section thorangsing oina mock drill sing pangthoknaba hankhre urgency gi pauna hairibana line of control da leiba mapung oina unyamna kanna tariba kulsing asida thani gi oina chanaba yam sing paisananaba hankhre masiga maruena na Union Home Ministry gi Secretary Gobin Mohana ngasi nungtil Civil Defense Mechanism hena mapangal akhananaba sem sariba sing review tawba yauna karigumba Pakistan hostile attack tharaglabadi civilian singna masa karamna ngakthok jagadagi haibagi training pinaba air raid warning siren gi maramda mock drill chathanaba state singda khangkiba sing adusu review tawgadori marak sidang ngarang UN Security Council na India amasung Pakistan leba anigi marakta mukhanariba si matangda closed door consultation pangthoktuna irang asigi wari sanaduna leiriba tension asi hanthanabagi matangda khanakre 15 members UNSC gi makaidagi meeting aduga mai lena karigumba statement amata issue tawkide adubu UN Chief Secretary Antonio na Pahalgam attack adu akanba maungda condemn tawki lena thodo aduda January singi mathakta justice prognabo dabi tawki thodo adugi matung tarakpada Pakistan amasung India leba anigi marakta ungkhatnariba adusu toknanaba appeal tawroduna military solution na matam pumbagi oina solution oiba yaroi leba anina santigi lambelda laknanaba hotnagadabani haiki consultative meeting aduda UN Secretary Council gi member singi makaidagi
Pakistan ki maikaidagi aranba propaganda kaya sandoktuna Irang asi hena chawthoknaba honariba adusu condemn tawba yauna Pahalgam ki attack ta terrorist organization ama oiba Alaska-i-toibagi kangusing terror attack aduda senaramba yabagi oithokpa leibra haina haiba yauna toan wahang kaya hankhre hairi pau si loina si de pau pijab matang si lojre makha taba update kidamak mayam punang ngamina si loina channel asibanu sibidana like amadi subscribe tawbiramu.